Private Amadi Adet School Kharana, Kalen Suti Thadribasi, Leingakki Mityeng Changpham Thok-e, Pawasi, Leingakki Maira Pausi, the Gilokut Savane. Manipur Leingakki Directorate of Education School ki Director L. Nandakumar Singhana, Chaliba Chahi 2024 gi Haukiba February Thada Thokiba, notification Amagi Matungin, Leingakki Makada Ladiba School Singna, Academic Calendar Ngang Satkadavani Haina Kangan K. Adubu Education Director na Thokiba, Order Asigi Matungin. May taraga humdoidagi June gitang ani fauba se summer vacation Kalen Suti oigadabani haina khangalle masigi matungina May taraga humdoi laibak pokpa numitagi Leingakki makhada laiba school sing Kalen Suti thakre adubu Leingakki order indana private school amadi aided school kharade haujik fauba summer vacation thadana school class sathaduna leiribasi angakpa ma oire education S ki director na thokiba order adugi matungina chaliba chahi 2024-25 ki academic session February taragani thoidagi haugadabane aduga periodic test 1 na April gi ani suba chayolda summer vacation na May taraga humdoidagi June ani fauba tam test 1 na July gi ahum suba chayolda periodic test 2 na September gi last week ta final examination tam test 2 na December ani dagi December kun fauba winter vacation na December kun ma thoidagi mathang sahi 2025 ki January taragani thoi fauba ne aduga parikya gi phal haidokpa na 2025 ki January Mari mathang academic session ki ming chanbagi matamna 2025 ki January tarukta taraga mathoi phauba academic session haubana 2025-26 na January taraga ni thoi 2025 ni haina mayek sengna pire education S ki director na thokiba notification ase private school amadi aided school kharana haujik phauba indana Kalen Suti thadana school class tawduna leire haire Praja section kayadagi pausi asida phongdorokpagi matungina de Leingakki makhada leiba school singda Kalen Suti thabagi niyam ase private school amade edena chingbadasu ngangna chatpham Thok-e adubu Manipur Leingakpu karisu leitana khanbagi mawongda private school amadi aided school kharana haujik phauba Kalen Suti thadana school class tawduna leiriba ase Manipur Leingakpu phongna singnabani haina lawba yai maramaduna Leingakki Mityeng changduna Manipur da leiba school khudingmak chapmanana Kalen Suti thahanbiyu haire Jiribam da gari thauna bachat khiba mitai driver amagi asiba hakchang puraklaga gari dagi kautharamba driver Assam police na fare pawasi Leingakki maira pause dagi lokhut savane masamak driver gi sinpham oidabasu gari thauba phangdabadagi khongjom da leiba tata driver amaga Jiribam da chatuna gari driver oina ba thiba chatkhiba Bisnupur district ki kainau thongthakta leiba naha amagi asiba hakchang pudunu laklaga gari dagi kautharamba Nagaland gi wakha dagi driver ama Assam police na fare Misi asigi matang da pausi asina All Jiribam Transport Driver Union dagi fangba paugi matungina de Laikhidraba driver asigi maming Thoksom Michael chahi kunganipan apokpa Thoksom Surchandra Singh kawe Bisnupur district ki kainau thongthaktagi ne Laikhidraba driver asiga khongjom dagi abung kauba tata driver amaga maki tata gari da Jiribam tana lakhibane maramdi Jiribam da gari driver awatpa lai haibadagi gari thaunabagi damakta ni haire Makoina ngarang ayuk pung nipan lom taba matamda Jiribam yauraba matungda National Highway 36 paringi Jiribam Chandrapur manakta gari ngaiha khamduna mapalipan thokna khe matamadu da laikhidraba driver Thoksom Michael na cha thaklugi haiduna gari dagi kumthaduna chatkibadagi sungan halakhide loina na mahaki mobile phone so tata gari manung adu da thamlambadagi pau phauna bangamdana leirakhi haire yamna ngaklibade ngarang numit jungba matung pung 12 minute kunthra rom taba matamda Kohima ki wakhadagi driver amana mahaki gari da naha ani haptuna puraklaga Jirigat yauramdaida gari dagi laimai da kautharaga thanamkhe Thaudok adu Jirigat ta leiba Assam police ki kangbu na ubadagi tata gari adu tanaduna Jiri thong mathakta faba ngamkhe masigi matungda police na gari dagi kautharam liba miyoi ani adu kana kanano haiba yengba matamda thiba khangdana leirakhiba Michael ni haiba khangba ngamkhe aduga naha amaduna Nagaland ge wakhadagi naga macha ne Mahak adu number 4 ka hena chasin badagi overdose oibani haina khangba ngamkhe khudakta Michael gi asi baksang amade overdose chatpani haina chingnari banaha adu Assam police na lokhatuna Silchar Medical College ta layang chatha badagi wakhal tarakhe siraba Michael gi haksang na Silchar Medical College ta post mortem gi damak thamkhre haire All Jiribam Road Transport Driver Union gi president N Sadanandana makhata na phongdorokpagi matungina de Laikhidraba driver Michael su number 4 overdose oibadagi sikhiba oigani haina singnaba phaure adubu post mortem tawraba matungda misi asigi chapchaba maram khangba ngamgani haikhe misi asigi achumaran langla langjil khangnaba
All Jiribam Road Transport Driver Union की President Luchingduna yamna kanna thizinbagi thabak sathare matau karamna mahak siribanu haibadussu khangdoknaba honagani haike thawdok asigi pau laikhidraba driver Michael gi imung manungi miyoi sing da pikre haujik imung manungi miyoi sing lakpa ngaina re loinana driver Michael amasung atopa naha ama gari da haptuna puraklaga lambi da gari dagi kautharaklaga thamlamkhiba Assam police na faraba Kohima macha driver adu haujik wahang pahung sathare loinana matau karamna driver Michael sikhibano mahaka karamna makhoi ani thengnaduna mahaki gari da haptuna purakibano haibadugge akupa marol khangnaba haujik wahang pahung sathari haire